Tungan tungan ba sephongi maruoiba I pau update khiram yamda thamjage Tengnoupal amasung Chandel district ta Khunjasingdgi Myanmar refugee masingna yamba henjilaklei Yumlo nariba Myanmar lebaktagi ain kaina sangsilakpa refugee singi masing lepa leitani hengalakpaga loinena Manipur gi district ani Tengnoupal amasung Chandel da leiba singi khulani asi Myanmar refugee masingna henjilaklei Chandel district ki en satang village authority ki chairman dangswa mafamna phongdorokpagi matung inna khullasida hana leijariba migi masingdagi Myanmar dagi ain kaina sanglakpa refugee masingna Henkhre phiba masi hena luslakpaga loinena Assam Rifles ta control tawnaba haikre hairi mahakna makha taraduna hai yumlo naba Myanmar lebak asida irang thokpa maramna Myanmar masa mayam ama Manipur state lansilaktuna leiriba si official oina khangnaraba wafamni Amaramda Tengnoupal district ki oina district asigi soktong village asisu Myanmar dagi ain kaina sanglakpa refugee amasung illegal immigrants singi masingna Henkhre village asida hanatagi leiraklaba miyoi sahumga yankhai leiba adu Myanmar dagi punna miyoi satruku yankhai rom ain kaina sangsilaktuna leisilari village asigi chairman na phongdorokpagi matung inna hojik phawbada ain kaina Myanmar dagi sangsilakpa refugee masing asi satruku yankhai gi manungda miyoi sani gi mawdra khaktamak biometric lauri lemhoriba miyoi samri asisu athuba matamda biometric verification tawba tangai phade hairi Manipur government na Myanmar refugee singi biometric verification process asi loisinba mathau tai village sing asida aruba phibam ama oiragliba asi control tawba mathau tai yumno nariba Myanmar lebaktagi refugee amasung illegal immigrants singi phibam asina maram oiraga Manipur gi ngamkhai paringda leiriba Khunjasingda asoba issue ama oirakli haukiba sahidagi oiragliba irang asisu asoba maram amani haina makhatana phongdokhi Makha tarakpa update ta KUKI MLA taragi mathakta speaker na action laudriba karigino haina birena phongdorakle KUKI MLA taragi mathakta Manipur Legislative Assembly gi speaker TH Satabrata na action laudana tumina leisilibasi karigino haina hana minister oiramba ningthaujam birena hanglakle wafamasi ngasi district youth congress ki nauna thopubasing khannabagi nomination tawbaga mari lainana phayengda pangthokhiba pawgi mifam amada phongdokhibani Paugi mifam aduda mahangna makha taraduna hai Manipur Legislative Assembly gi leijariba logi matung inna MLA amana assembly session ahumlak yaudaba tarabadi hairiba MLA adu disqualification gi damakta action lakhutkedabani adubu ngasi phawba assembly na karisu tawdana tumina leisiliba si kari maram leibagi no haina hangki mahangna makha tana hai leibaki chiraba tanpha masida thogliba irang asigi waroisin purakpagi mahut makhoi masel phammunaduna leire masita natana chief minister gi maikaidagi ona tainaba thabak kaya tawbaga loinana irang leitraba ingtapa mahusagi phibamda hanjilaklaba matamda masana laksakadaba development program singda oina mai onsinduna leiriba asimak yamna laibak thibani Masagi mayumda maning tamna leijaramba imung amana kayam kuina piglaba kakhu amada leiba ngamgani lengak ama leiraga lengaklon leitrabadi lusingba sindokadabani adum oinamak chief minister sinnaba center da khuyek piduna aiba sirol pisilabasu makhoi singdagi marakta mayam mamang thokna haiba ngamdabagi maram karigino hainasu hangbaga loinana leibak sasan tawriba singna athubu matamda irang asi loisinduna hanagumna ingtapa leibak ama ohenaba honagadabani development purakpadagi miyoibagi punsi kanbana hena yamna maru oi haina phongdokhi